ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯩꯇ꯭ꯔꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯅ ꯀꯕꯣ ꯑꯋꯥꯡ ꯈꯥꯒꯤꯅꯆꯤꯡꯕ ꯊꯥꯞꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯂꯣꯟꯕ ꯑꯃꯗꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯤꯄꯥꯟꯒꯤ ꯈꯣꯡꯕꯨ ꯑꯃ ꯄꯣꯡꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯝ ꯄꯥꯡꯅ ꯆꯠꯄꯗ ꯈꯝꯕꯇꯣꯟ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯈꯤ, ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯅꯥꯔꯛ ꯂꯝꯕꯤ ꯐꯖꯅ ꯇꯥꯗꯕ ꯂꯝꯗꯝ ꯀꯌꯥ ꯆꯠꯂꯝꯃꯤ꯫ ꯃꯤꯍꯤꯡ ꯆꯥꯕ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩꯕ ꯎꯃꯪ ꯑꯣꯏꯕꯅ ꯃꯈꯣꯏ ꯆꯦꯛꯁꯤꯟꯅ ꯆꯠꯂꯝꯃꯤ꯫ ꯀꯩꯅ ꯂꯥꯛꯇꯨꯅ ꯄꯨꯈꯤꯕ, ꯁꯑꯣꯝꯅ ꯈꯣꯠꯂꯝꯕ ꯑꯃꯗꯤ ꯁꯃꯨ ꯂꯝꯁꯥꯅ ꯍꯥꯠꯈꯤꯕ ꯂꯪꯐꯩ ꯆꯠꯄꯁꯤꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯈꯤꯕꯇ ꯅꯠꯇꯅ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯨ ꯍꯛꯊꯦꯡꯅꯅ ꯅꯪꯈꯤꯕ ꯃꯤ ꯈꯔ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯑꯊꯥꯞꯄꯗꯒꯤ ꯈꯣꯡꯂꯛꯄ ꯃꯈꯜ ꯃꯊꯦꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯍꯥꯏꯕ ꯃꯈꯣꯏ ꯑꯌꯥꯝꯕ ꯉꯝꯃꯤ꯫ ꯃꯗꯨ ꯇꯣꯏꯅ ꯊꯦꯡꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯃꯥꯡꯅꯗꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯇꯝꯊꯤꯕ ꯖꯤꯕ ꯊꯦꯡꯅꯕꯤꯗꯅꯕ ꯏꯁꯣꯔꯗ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯡꯊꯤꯜ ꯑꯃꯗ ꯂꯪꯐꯩ ꯆꯠꯄꯁꯤꯡꯗꯨ ꯎꯔꯨꯝ ꯃꯔꯥꯡ ꯀꯥꯏꯕ ꯑꯏꯪꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯋꯥꯃꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯊꯥꯞꯄꯗꯒꯤ ꯈꯣꯡꯂꯛꯄ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯣꯏꯅ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄꯅ ꯈꯣꯟꯖꯦꯜꯅ ꯎꯃꯪꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯁꯥ ꯅꯠꯇ꯭ꯔꯒ ꯎꯆꯦꯛꯅ ꯈꯣꯡꯕꯅꯣ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯈꯔ ꯅꯛꯁꯤꯟꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯅ ꯅꯨꯄꯥ ꯅꯤꯄꯥꯜꯕꯨ ꯆꯤꯡꯅꯍꯟꯈꯤ꯫ ꯃꯈꯣꯏ ꯃꯐꯝ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯆꯣꯛꯊꯔꯕ ꯅꯨꯄꯥ ꯅꯤꯄꯥꯜ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯀꯜꯂꯕ ꯂꯩꯃꯥꯏꯕꯨ ꯇꯦꯔꯥ ꯃꯣꯝꯄꯥꯛꯇꯒꯤ ꯍꯦꯟꯅ ꯃꯣꯟꯕꯒꯨꯝ ꯈꯟꯈ꯭ꯔꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯀꯤꯒꯟꯕ ꯃꯤꯅ ꯃꯌꯥꯝꯕꯨ ꯁꯪꯕ ꯍꯧꯅꯁꯥꯅꯤ꯫ ꯈꯝꯕꯇꯣꯟꯗꯤ ꯎꯔꯛ ꯅꯥꯔꯛꯇ ꯍꯉꯣꯏ ꯇꯣꯡꯁꯥꯡꯅꯆꯤꯡꯕ ꯆꯣꯡꯕ, ꯎꯇꯣꯟꯗ ꯌꯣꯡꯁꯤꯡꯅ ꯁꯥꯟꯅꯕ, ꯅꯣꯡꯒꯧꯕꯤꯅ ꯎꯅꯥꯗ ꯄꯛꯄ ꯂꯤꯛꯂꯥ ꯊꯤꯕ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯑꯃꯨꯛ ꯈꯣꯡꯂꯛꯄꯗ ꯈꯝꯕꯇꯣꯟ ꯃꯌꯥꯝꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯗꯣꯛꯄꯒꯤ ꯃꯔꯝꯒ ꯃꯌꯥꯝꯅ ꯈꯟꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕꯒꯗꯤ ꯈꯦꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯎꯃꯪꯗꯨ ꯅꯨꯃꯤꯗꯥꯡꯒꯨꯝ ꯃꯝꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯀꯤ ꯑꯈꯪ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯐꯥꯡꯅ ꯄꯥꯏꯅꯔꯛꯄ ꯎꯔꯝꯃꯤ꯫ ꯈꯨꯠꯀꯤ ꯑꯍꯜꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯍꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯊꯣꯛꯍꯜꯂꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤꯄꯥꯏꯗꯕ ꯉꯝꯈꯤꯗꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯈꯨꯗꯣꯡꯊꯤꯕꯗꯨ ꯊꯦꯡꯅꯃꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯊꯟꯇ ꯍꯤꯡꯅꯅꯕ ꯊꯨꯞꯐꯝ ꯊꯤꯕ ꯆꯦꯟꯅꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯈꯝꯕꯇꯣꯟ ꯅꯨꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯃꯈꯨꯜ ꯑꯃꯗ ꯊꯨꯞꯆꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯄꯔꯂꯩꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯃꯇꯝ ꯁꯥꯡꯅ ꯎꯃꯪꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯄꯤꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝꯗ ꯅꯦꯝꯊꯔꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯎꯃꯪꯗꯨꯗ ꯂꯥꯛꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯊꯤꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯀꯅꯥꯒꯁꯨ ꯎꯅꯗ꯭ꯔꯦ꯫ ꯃꯝꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯥ ꯊꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯐꯅ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯑꯆꯧꯕ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯑꯍꯤꯡ ꯂꯦꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯍꯤꯡ ꯑꯃꯝꯕꯗ ꯁꯨꯛꯂꯕ ꯎꯃꯪꯒꯤ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ, ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯑꯋꯥꯕ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯁꯥ ꯑꯃ ꯈꯣꯡꯗꯨꯅ ꯈꯝꯕꯇꯣꯟꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯨ ꯁꯑꯣꯝꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯍꯥꯛ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯏꯄꯪ ꯄꯪꯁꯤꯜꯂꯝꯃꯤ꯫ ꯁꯑꯣꯝ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯗꯦ꯫ ꯀꯣꯜꯂꯤꯛ ꯑꯃꯗꯤ ꯆꯦꯡ ꯈꯔ ꯌꯥꯎꯕ ꯄꯣꯠꯌꯣꯝ ꯑꯃꯠꯇꯅꯤ ꯃꯍꯥꯛꯅ ꯂꯣꯏꯅꯔꯤꯕ꯫ ꯁꯑꯣꯝ ꯊꯦꯡꯅꯔꯕꯗꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯒꯗꯕꯅꯤ ꯍꯥꯏꯕ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ
ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯌꯣꯛꯅꯅꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯛꯄ ꯁꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯡꯗꯨꯅ ꯅꯥꯀꯣꯡ ꯌꯩꯁꯤꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯈꯤ꯫ ꯁꯑꯣꯝ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯥꯗꯨꯅ ꯈꯝꯕꯇꯣꯟꯅ ꯐꯝꯂꯤꯕ ꯅꯨꯡꯖꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛꯇꯪ ꯆꯦꯜꯂꯝꯂꯒ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯖꯤꯕ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯅꯅꯕ ꯃꯨꯟꯅ ꯌꯦꯡꯕꯗ ꯅꯨꯡꯗꯒꯤ ꯈꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯇꯕꯅ ꯃꯍꯥꯛ ꯃꯁꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯂꯥꯏꯅ ꯊꯥꯔꯛꯄ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯖꯤꯕꯗꯨꯅ ꯃꯍꯥꯛꯄꯨ ꯁꯪꯂꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯂꯦ꯫ ꯈꯨꯗꯥꯡꯒꯤ ꯇꯨ ꯎꯔꯛꯂꯦ꯫ ꯈꯝꯕꯇꯣꯟꯅ ꯁꯥꯗꯨꯒꯤ ꯁꯛꯄꯝ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯈꯔ ꯎꯔꯛꯂꯝꯃꯤ꯫ ꯁꯑꯣꯡ ꯁꯕꯥꯟ ꯇꯥꯏꯕꯪ ꯃꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯌꯣꯡꯖꯥꯎ ꯑꯃꯅꯤ꯫ ꯌꯣꯡꯅ ꯃꯤ ꯆꯥꯗꯦ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯀꯤꯕ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯣꯡꯖꯥꯎ ꯃꯥꯟꯕꯗꯨ ꯅꯨꯡ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯥ ꯃꯈꯣꯡ ꯑꯅꯤꯅ ꯂꯦꯞꯂꯒ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯃꯔꯤꯃꯛ ꯆꯠꯄꯗ ꯁꯤꯖꯤꯟꯅꯩ꯫ ꯚꯨꯠ ꯅꯠꯇ꯭ꯔꯒ ꯌꯣꯡꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯈꯝꯕꯇꯣꯟ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯍꯪꯒꯣꯏꯔꯞ ꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯁꯥ ꯑꯗꯨ ꯈꯨꯗꯛꯇ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯠꯂꯔꯤ꯫ ꯁꯥꯡꯂꯕ ꯈꯨꯖꯤꯜ, ꯊꯧꯔꯕ ꯃꯌꯥ, ꯑꯃꯣꯟꯕ ꯃꯇꯨ, ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯄ, ꯃꯃꯤꯠ ꯑꯅꯤꯃꯛ ꯌꯨꯡꯇꯛ ꯄꯥꯟꯕ ꯁꯥ ꯑꯗꯨ ꯅꯨꯄꯤꯒꯤ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯕ ꯈꯝꯕꯇꯣꯟꯅ ꯈꯪꯂꯝꯃꯤ꯫ ꯁꯥ ꯑꯗꯨꯅ ꯃꯔꯨꯞ ꯑꯣꯏꯅꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯤꯕ ꯑꯗꯨꯗꯒꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯁꯨ ꯈꯝꯕꯇꯣꯟꯅ ꯈꯪꯂꯛꯂꯦ꯫ ꯃꯍꯥꯛ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯕꯟꯗꯤ ꯑꯣꯏꯔꯦ ꯈꯪꯂꯛꯄꯒ ꯆꯦꯟꯅꯅꯕ ꯊꯧꯔꯥꯡꯗ ꯆꯩ ꯑꯃ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯈꯝꯕꯇꯣꯟꯒꯤ ꯆꯩ ꯃꯨꯜꯂꯒ ꯍꯨꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯒ ꯃꯈꯣꯡꯅ ꯈꯣꯡꯌꯥ ꯑꯅꯤꯃꯛ ꯈꯨꯖꯤꯟꯅ ꯈꯣꯒꯥꯏꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯆꯩꯅꯥ ꯌꯥꯝꯅ ꯐꯪꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯞꯂꯨ ꯂꯥꯎꯔꯨꯕꯒꯤ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯦꯞꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯈꯝꯕꯇꯣꯟꯕꯨ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯃꯀꯣꯟꯗ ꯄꯨꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯨꯄꯥ 8 ꯅꯣꯡꯉꯥꯟꯕꯗ ꯄꯨꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯝꯕꯇꯣꯟꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯤꯔꯝꯃꯤ꯫ ꯐꯪꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯄꯟꯊꯨꯡꯐꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯈꯝꯕꯇꯣꯟꯕꯨ ꯑꯈꯨꯕ ꯅꯨꯡꯒꯤ ꯃꯈꯨꯜ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯅꯨꯡꯗꯨ ꯑꯆꯧꯕ ꯁꯨꯔꯨꯡꯅꯤ꯫ ꯃꯥꯒꯤ ꯃꯀꯣꯜꯅꯤ꯫ ꯁꯨꯔꯨꯡꯒꯤ ꯀꯥꯆꯤꯟꯗ ꯏꯁꯪ ꯀꯥꯔꯕ ꯅꯨꯡ ꯑꯃꯗꯒꯤ ꯇꯞ ꯇꯞ ꯇꯥꯔꯛꯄ ꯏꯁꯤꯡ ꯈꯔꯁꯨ ꯇꯨꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯪꯕ ꯃꯐꯝ ꯑꯃꯗ ꯎꯅꯥ ꯑꯃꯗꯤ ꯏ ꯆꯥꯏꯈꯠꯇꯨꯅ ꯂꯩ꯫ ꯃꯗꯨ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨꯒꯤ ꯇꯨꯝꯐꯝꯅꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯈꯝꯕꯇꯣꯟ ꯌꯥꯝꯅ ꯀꯣꯝꯅ ꯂꯦꯞꯈꯠꯄ ꯌꯥꯔꯝꯃꯤ꯫ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ ꯑꯗꯨ ꯍꯦꯛ ꯃꯦꯟꯕ ꯃꯤꯀꯨꯞꯇ ꯃꯅꯨꯡ ꯑꯗꯨ ꯅꯨꯡꯊꯤꯟꯗꯁꯨ ꯑꯍꯤꯡꯒꯨꯝꯅ ꯃꯝꯒꯅꯤ ꯍꯥꯏꯕ ꯈꯝꯕꯇꯣꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯤꯐꯥ ꯑꯣꯏꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯁꯥ ꯑꯣꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯅ ꯀꯞꯂꯤꯕ ꯈꯝꯕꯇꯣꯟꯒꯤ ꯃꯈꯣꯡ ꯈꯣꯡꯌꯥ ꯑꯅꯤꯃꯛ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯁꯪꯒꯞ ꯁꯪꯒꯞ ꯇꯧꯔꯕ ꯃꯔꯩꯅ ꯑꯃꯨꯛ ꯂꯦꯛꯂꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯨꯡꯗ ꯃꯆꯤ ꯃꯆꯤꯗ ꯂꯩꯕ ꯎꯍꯩ ꯃꯈꯜ ꯀꯌꯥ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥꯡꯗꯁꯨ ꯎꯍꯩ ꯈꯔ ꯊꯝꯈꯤ꯫ ꯈꯝꯕꯇꯣꯟ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯋꯥꯕ ꯋꯥꯈꯜꯗ ꯂꯨꯞꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯐꯝꯕ ꯋꯥꯃꯜꯂꯛꯄꯗꯒꯤ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯪꯒꯟꯗ ꯈꯨꯠ ꯑꯃꯅ ꯅꯥꯜꯂꯛꯄꯗꯒꯤ ꯂꯧꯗ꯭ꯔꯥꯎꯕꯤꯗꯨ ꯃꯅꯥꯛ ꯅꯛꯅ ꯍꯤꯞꯂꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯒꯤ ꯃꯉꯥꯜ ꯆꯪꯂꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯂꯦꯞꯈꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯈꯣꯡꯌꯥꯒ ꯅꯨꯡ ꯂꯩꯕꯥꯛꯀ ꯁꯣꯛꯅꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯟ ꯁꯥꯅ ꯁꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯥꯟꯒꯤ ꯅꯥꯄꯤ ꯃꯊꯛꯇ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯦꯞꯈꯠꯂꯨꯕ ꯉꯝꯂꯕꯁꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯣꯡꯉꯥꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯈꯝꯕꯇꯣꯟꯒꯤ ꯈꯣꯡꯌꯥ ꯂꯦꯛꯄ ꯇꯣꯛꯂꯝꯗꯦ꯫ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯄꯨꯔꯛꯄ ꯂꯐꯣꯏ, ꯂꯝꯍꯩꯅꯧ, ꯍꯩꯔꯤꯠ, ꯃꯥꯜꯍꯩ, ꯍꯩꯒ꯭ꯔꯨ, ꯃꯁꯛ ꯈꯪꯗꯕ ꯍꯩꯁꯤꯡ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯈꯝꯕꯇꯣꯟꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ꯫
ꯃꯗꯨꯗ ꯈꯝꯕꯇꯣꯟꯅ ꯌꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯠ ꯁꯥꯒꯤ ꯏꯪꯒꯤꯠꯅ ꯈꯔ ꯈꯔꯗꯤ ꯈꯪꯅꯕ ꯉꯝꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯎꯍꯩ ꯋꯥꯍꯩ ꯌꯥꯝꯅ ꯄꯩꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯈꯣꯡꯆꯠ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯑꯉꯥꯡꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯇꯥꯏꯕꯪꯃꯤ ꯈꯝꯕꯇꯣꯟ ꯂꯧꯔꯝꯃꯤ꯫ ꯃꯁꯛꯇꯤ ꯂꯧꯗ꯭ꯔꯥꯎꯕꯤꯗꯒꯤ ꯇꯣꯉꯥꯜꯂꯝꯗꯦ꯫ ꯃꯤꯒ ꯁꯥꯒꯒꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡꯗꯨ ꯀꯞꯂꯛꯈꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯨꯡꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯈꯝꯕꯇꯣꯟꯅ ꯇꯧꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯊꯥꯞꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯦꯟꯊꯣꯛꯈꯤꯕ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯈꯝꯕꯇꯣꯟꯕꯨ ꯁꯦꯟꯅꯕ ꯇꯣꯛꯈ꯭ꯔꯦ꯫ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯈꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯈꯔ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯈꯣꯡ 2 ꯆꯨꯝꯅ ꯂꯦꯞꯂꯒ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯈꯣꯡꯆꯦꯞꯅ ꯅꯠꯇ꯭ꯔꯒ ꯁꯟ ꯁꯥꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯝꯕꯇꯣꯟ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯨꯏ꯫ ꯃꯍꯥꯛ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯑꯃ ꯎꯔꯛꯈꯤ꯫ ꯇꯣꯔꯕꯥꯟꯗ ꯇꯥꯕ ꯑꯀꯪꯕ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯁꯥ ꯑꯣꯜꯂꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯟꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯏꯁꯣꯔꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯜꯂꯛꯂꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯊꯤꯔꯝꯂꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯀꯥꯏꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯑꯉꯥꯡꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯇꯥꯔꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯄꯨꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯆꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯗꯦ ꯍꯥꯏꯕꯒꯨꯝ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯈꯣꯝꯂꯥꯡ ꯄꯤꯊꯛꯂꯒ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯇꯨꯝꯈ꯭ꯔꯦ꯫ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯗꯨꯅ ꯈꯝꯕꯇꯣꯟ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯂꯝꯂꯒ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯄꯥꯟꯗꯒꯤ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯊꯥꯡꯂꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯊꯪꯗ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯨꯅ ꯍꯤꯡꯂꯛꯄ ꯃꯪꯍꯥꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯊꯥ 15 ꯁꯨꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅ ꯆꯤꯟꯖꯥꯛ ꯐꯪꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯊꯥꯞꯅ ꯆꯠꯂꯨꯕ ꯉꯝꯈꯤꯗꯦ꯫ ꯈꯝꯕꯇꯣꯟꯒꯤ ꯍꯛꯆꯥꯡ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤꯁꯨ ꯎꯍꯩꯁꯤꯡꯒꯤ ꯃꯀꯨ ꯆꯥꯗꯨꯅ ꯂꯥꯝꯅ ꯂꯥꯝꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯆꯥꯗꯨ ꯐꯖꯅ ꯆꯠꯄ ꯍꯩꯔꯕꯅꯤꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯃꯄꯥꯟꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯇꯣꯏꯔꯦ꯫ ꯅꯣꯡ ꯇꯥꯗꯕ ꯑꯌꯨꯛ ꯑꯃꯗ ꯑꯔꯥꯝꯕ ꯈꯥꯡꯕ ꯋꯥꯔꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯆꯥꯕꯨ ꯈꯝꯕꯇꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯁꯨꯔꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥ ꯀꯟꯅ ꯆꯦꯟꯈꯤꯕ ꯎꯏ꯫ ꯃꯥ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯆꯪꯂꯛꯀꯗꯕ ꯃꯥꯟꯕꯗꯒꯤ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯨ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯆꯦꯠꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯂꯩꯍꯧꯕ ꯃꯆꯥꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯆꯣꯟꯅ ꯏꯆꯦꯜ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯝ ꯑꯃꯒ ꯊꯒꯥꯏ ꯁꯥꯡꯕ ꯑꯀꯟꯕ ꯆꯩ ꯑꯃꯒꯤ ꯃꯇꯦꯡꯅ ꯇꯣꯔꯕꯥꯟ ꯇꯥꯕ ꯑꯆꯧꯕ ꯑꯀꯪꯕ ꯎ ꯑꯃ ꯇꯨꯔꯦꯜꯗ ꯏꯟꯊꯔꯝꯃꯤ꯫ ꯎ ꯑꯗꯨꯅ ꯇꯥꯎꯊꯕ ꯍꯧꯔꯛꯄꯗ ꯈꯝꯕꯇꯣꯟ ꯆꯩꯁꯥꯡꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯔꯣꯏꯕꯗꯤ ꯀꯟꯅ ꯉꯝꯈꯤ꯫ ꯃꯍꯥꯛ ꯎꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯆꯩꯁꯥꯡꯅ ꯅꯧ ꯑꯣꯏꯗꯨꯅ ꯑꯀꯟꯕ ꯏꯆꯦꯜꯗ ꯇꯥꯎꯊꯔꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯌꯥꯡꯅ ꯌꯥꯝꯅꯁꯨ ꯊꯥꯞꯅ ꯂꯥꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯗꯤ ꯇꯨꯔꯦꯜ ꯑꯗꯨ ꯑꯇꯣꯞꯄ ꯑꯆꯧꯕ ꯑꯃꯗ ꯇꯤꯜꯂꯔꯦ꯫ ꯈꯝꯕꯇꯣꯟ ꯎ ꯑꯗꯨꯕꯨ ꯈꯛ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯄꯥꯛꯂꯕ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯀꯥꯈꯠꯄ ꯉꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯂꯦꯞꯈꯠꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯆꯦꯞꯁꯤꯡ ꯑꯗꯨ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯃꯅꯝ ꯅꯝꯂꯒ ꯃꯔꯛ ꯃꯔꯛꯇ ꯃꯔꯩꯅ ꯂꯦꯛꯈꯤꯕꯗꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯟ ꯁꯥꯅ ꯆꯠꯄ ꯇꯥꯔꯕꯗ ꯈꯝꯕꯇꯣꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯈꯝꯕꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯃꯆꯥꯅ ꯂꯦꯞꯄꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯅ ꯃꯄꯥꯕꯨ ꯎꯕꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯈꯝꯕꯇꯣꯟꯕꯨ ꯌꯦꯡꯂꯒ ꯃꯆꯥꯗꯨ ꯃꯃꯥꯒꯤ ꯂꯦꯡꯕꯥꯟꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯠꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯀꯟꯕ ꯏꯆꯦꯜꯒꯤ ꯏꯌꯥꯏꯗ ꯂꯨꯐꯦꯠ ꯂꯨꯐꯦꯠ ꯃꯆꯥꯅ ꯏꯔꯥꯛꯅꯕ ꯎꯕꯗ ꯈꯝꯕꯇꯣꯟ
ꯏꯁꯤꯡꯗ ꯆꯣꯡꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯌꯦꯡꯂꯝꯕ ꯕꯨꯗꯙ ꯂꯝꯕꯣꯏꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯥꯕꯅ ꯍꯥꯟꯈ꯭ꯔꯤ꯫ ꯃꯆꯥꯅ ꯏꯁꯤꯡꯗ ꯂꯨꯞꯈꯤꯗꯨꯅ ꯃꯁꯛ ꯎꯈꯤꯗ꯭ꯔꯕꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯀꯟꯅ ꯌꯩꯔꯒ ꯈꯣꯡꯂꯝꯃꯤ꯫ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯃꯇꯧꯗ ꯖꯤꯕ ꯑꯗꯨ ꯇꯣꯔꯕꯥꯟꯗ ꯃꯤꯄꯥꯏ ꯊꯕꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯈꯝꯕꯇꯣꯟ ꯑꯃꯁꯨꯡ ꯃꯆꯥꯕꯨ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯠꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯃꯩꯇ꯭ꯔꯕꯥꯛꯇꯒꯤ ꯑꯋꯥꯗ ꯂꯪꯐꯩ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯃꯤ ꯈꯔꯅ ꯈꯝꯕꯇꯣꯟꯕꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯦ꯫ ꯃꯍꯥꯛ ꯕꯨꯗꯙ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯥꯡꯒꯣꯟꯗ ꯃꯔꯨ ꯀꯣꯛꯂꯒ ꯉꯥꯡꯂꯩꯅꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯤꯛ ꯆꯠꯍꯧꯏ ꯍꯥꯏꯅꯔꯛꯈꯤ꯫ ꯇꯥꯏꯕꯪ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯑꯣꯏ ꯄꯣꯛꯅ ꯑꯊꯣꯏꯕꯅꯤ, ꯂꯧꯁꯤꯡꯗ ꯃꯥꯅ ꯍꯦꯟꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈ꯭ꯔꯕꯁꯨ ꯀꯥꯈꯠꯄꯗꯤ ꯀꯥꯎꯐꯝ ꯊꯣꯛꯇꯦ, ꯅꯤꯡꯉꯝꯗꯕ ꯆꯥꯝꯃ ꯂꯩꯔꯕꯁꯨ ꯄꯨꯟꯁꯤꯕꯨꯗꯤ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯤꯡꯆꯥꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯪꯗꯥ ꯁꯨꯗꯥꯅꯕ ꯕ꯭ꯔꯥꯝꯍꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯨꯖꯃꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯕ ꯏꯃꯨꯡ ꯑꯗꯨ ꯐꯥꯎꯕ ꯀꯣꯟꯅꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯁ꯭ꯔꯥꯗ ꯀꯔꯃ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯔꯝꯃꯤ꯫ ꯀꯔꯃ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯂꯤꯕ ꯕ꯭ꯔꯥꯝꯍꯟ ꯕꯩꯁꯅꯕ ꯄꯨꯝꯅꯃꯛꯇ ꯗꯥꯟ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯎꯅ ꯀꯠꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯊꯥꯞ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯕ꯭ꯔꯥꯝꯍꯟ ꯑꯃꯗꯤ ꯆꯥꯛꯅꯤꯕ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯄꯪꯗꯥ ꯁꯨꯗꯥꯅꯕ ꯕ꯭ꯔꯥꯝꯍꯟ ꯑꯗꯨꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯔꯥꯝꯍꯟ ꯑꯗꯨꯗ ꯃꯤꯁꯨ ꯄꯪꯆꯠꯇ ꯃꯆꯠꯅꯩ, ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯄꯩꯁꯥ ꯂꯤꯛꯀꯣꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯂꯨꯁꯣ, ꯂꯥꯏꯔꯕ ꯍꯧꯗꯣꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯛꯃꯜꯂꯕꯗ ꯆꯠꯀꯦ ꯍꯥꯏꯅ ꯌꯥꯊꯣꯛꯂꯨꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯃꯁꯥꯅ ꯈꯪꯕꯁꯨ ꯅꯠꯇꯦ, ꯈꯪꯅꯅꯕ ꯍꯪꯕ ꯈꯣꯠꯄꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯎꯔꯤꯕ, ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯁꯨ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤꯗ꯭ꯔꯦ, ꯁꯦꯔꯥꯟꯅꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕꯅ ꯃꯤ ꯄꯣꯡ ꯇꯥꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯃꯄꯣꯛꯉꯩꯗꯒꯤ ꯎꯗ꯭ꯔꯕ ꯄꯣꯠ ꯉꯥꯛꯇ ꯊꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯊꯨꯡꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯅꯥꯀꯜ ꯌꯦꯠ ꯑꯣꯏꯔꯣꯝꯗ ꯂꯤꯛꯀꯣꯜ ꯉꯥꯛꯇ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯄꯩꯁꯥ ꯉꯥꯛꯇꯒꯤ ꯆꯤꯡꯗꯨꯝ ꯑꯃ ꯄꯩꯕ ꯎꯔꯝꯃꯤ꯫ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤꯀꯤ ꯆꯞꯄꯤ, ꯃꯈꯥꯏ ꯆꯞꯄꯤ ꯑꯃꯗꯤ ꯂꯨꯄꯥ ꯆꯞꯄꯤꯒꯤ ꯆꯤꯡꯗꯨꯝ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯉꯛꯄ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯪꯂꯕ ꯁꯅꯥꯒꯤ ꯆꯤꯡꯗꯨꯝ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯐꯖꯈ꯭ꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯗꯣꯂꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯗꯂꯥꯜ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯕꯗ ꯀꯣꯅꯨꯡ ꯑꯃꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯒꯤ ꯊꯣꯡ ꯆꯪꯐꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯆꯥꯅ ꯊꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯤꯔꯝꯕꯅꯤ꯫ ꯍꯦꯛ ꯂꯨꯍꯣꯡꯕꯤꯔꯝꯂꯒ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯁꯛꯇꯝ ꯎꯖꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯂꯩꯖꯔꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕꯤꯔꯦ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯔꯝꯂꯒꯅꯤ, ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯁꯤ"꯫ ꯄꯣꯛꯉꯩꯗꯒꯤꯁꯨ ꯂꯥꯛꯈꯤꯗ꯭ꯔꯤ ꯈꯪꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯑꯣꯏꯗ꯭ꯔꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯀꯔꯝꯕ ꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯨꯍꯣꯡꯈꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯈꯟꯖꯔꯕꯁꯨ ꯃꯃꯩꯗ
Mana nupi adugi masak matau amadi lan thum adugi khallubada magi nupini haina khandokle. Mana sumna khalingaida nupi aduna amuka hairei. Chana thoiraba ibungo. Ibungo na aibu ibungo gi nupira natabra haina yamna chingnabiri. Asuk kuikraba luhongbagi wafam pumnamakpu ningsingbiramba ngamba haunade. Lengsinbiraklo yum asisu kanagi nate ibungo gi yumni. Nupi adugi phazaraba saktam aduna sumduna brahman adu imungda changlakle. Imung changlubada khangle madudi yum adu achamba yum nate. Yamna phajana chawna saraba konung amani. Adubu angakpadi asuk yamna chawraba kasing aduda atay atopa mi amata phawba uramde. Numidang wairam hawa chaba chatpa matamdasu mi ni haiba jiba mata uramde. Mi amata udrabagi maramdi nupi adu chumnagi mi ama nate hingchabini. Mana konung aduda palamba ningthau amadi magi bari samban aduda sunatana laibak adugi praja pumnamaksu chathokrabani. Aduna mi amata uba phangdribani. Hingchabi aduga brahman aduga haptamuk laiminaraba matungda nongma hingchabi aduna brahman aduda hairei. Aigi inaw nupi oiribi adu yamna uningle. Nang hayengmak chatlaga mahakpu mafam asida themduna pubirau aduga aikhoi pumnamak laiminasi. Asi haiduna sel thum yamna puduna brahman adu mayum pangkhre. Somdana magi nupi adu onthokna wana lelakle. Makhoigi laikaigi ningthau adudagi dal lauruni haina chatkhiba mi pumnamak hanarakle. Adubu magi mapuroibadi mahalakhidre. Mayamda hangjabadasu khangde ude mahaikre. Lakman laktrabaduda lambi lamkhangda mina hatpiramgradra haina khanduna nungaita lelakle. Adubu asum wana wana mapuroiba kainabagi nungaita na leiringaida nongmadi mapuroiba adu mamal yamlaba sanalupa amadi phijet puduna hek thunglabaga magi nupi aduda haire. Aigi nupi ahal adu saharda konung amada leiramle. Magi manaktadi sanagi amadi lupagi ching ngaktana pikthali. Aikhoi hauzik asuk wana leigadabagi saruk magi manakta leirurasi. Mapuroibagi tauthok nungthoktaba mawong mataw amadi wangang wata adudagi soidanamak hingchabi thengnaraklamlagani khanglami. Adubu mapuroiba aduna takmanbadagi nupi adusu yadaba ngamdraduna mapuroibagi matung induna lakle. Mafam adu yaurabada sanagi ching lupagi ching pareng leiramba ubada pungak ngakre. Asuk ngaklingai chairak asida naknaba yum amada masak matau phajakhrabi nupi ama lepa urami. Nupi aduna brahmangi nupi adugi mangak samda koladuna hairei. Changlau inaw ngasidi punsigi khwaidagi hena nungaiba numitni. Ngasidi nungsirabi inawgi saktam ure. Asumna okna khotnaduna makhoi ahumadu konung aduda changminakre. Konung manung aduda brahman adu nupi anina seba tawduna sage maning setke maning tawduna awat apa laitana sahi 15-16 palakle. Tasengnamak mahak nungaibagi samudrada tawduna leire. Asumna haukibana machanupa ani phangjare. Hingchabi aduna pokpa aduna ahalni. Magi mamingna Thaujal haina kawi. Magi tasengba nupi aduna poksaba aduna saubhal haina thole. Machin manaw ani asi anakpada lairik tampham leitabana yamna thapna sagol tongduna lairik tamba chatlami. Brahmani adudi asuk kuirabasi mahaki machi oiribi hingchabi adubu chingnana lakli. Adubu hingchabi ni haibagi chapchabi pramana matadi phanglamdi. Amadi hingchabi adunasu miyoibana chatpa haunabi sajat adu adum machatli. Nongmadi brahman aduna matam lenba oina sadanba chatlami. Sadanba aduda saji ama pharakle. Pharakliba saji adu sumang machi amada thammi. Madu ubada hingchabi adudi chaningbana matil chumlami. Khangba ngamlaktraduna mamaida hingchabi aduna saji adu ka macha amada pusillaga
चाथोक्ले मचेत खरदी हानागी मफमदा थनमी थौदोक अदु ब्राह्मणी अदुना उहौरे अदुबु कनादसु हाइदोक्त्रे मथंगदा अमुक फारकपा सा असि इतत तत्तना मांगलक्ले असुमना इतत तत्तना सा मांगबा अदु उरदुना नोंगमदी ब्राह्मणी अदुना हिंसाबी अदुदा तमलमी हिंसाबी अदुना यामना साउना हाइरई आइबु अदुगुंबा सा चाबा मानब्राने ब्राह्मणी अदुना खुमलई कनाना खंगनी हेक चाथोक्लंबसु यारी पोटनी अदुगा चादे हाइबदुसु खंगबना फै हिंसाबी अदुना मसागी मिनंबा अदु खंख्रे खंगलमी अमसुंग मागी असावबदु ब्राह्मणी अदुदा पुलप ताइनदुना लमन खुमलगे खनख्रे ब्राह्मणी अदुसु हिंसाबी अदुगी वखल अदु भावना खंख्रे अमसुंग मखोइगी फुरा साबा यारे खनख्रे नोंग हेक ngalakpada मखोइ पुंबा चाथोखिबा तारे खल्लुबदा अहिंग तुम्बा यारमदे नोंग ngalabada मचानुपा अदुना महै तंबा चलमदाइदा मसादगी अमित्र खरा सुमलगा सनागी पिकलबा पात्र अमदा हापलदुना मचा अदुदा पिरमी अमसुंग हाइरमी नंगना नहै तमलिंगैदा अमित्र असिना ngansilakpa urabadi nahaki napa asi hatkhre haina khangu मथंग मथंग अमुक्का हेन्ना ngansilaklabadi nama aibusu chathokre haina khallu matam adu yaurabada nangsu nasa hingnanaba ngamba makai lapna chenkhro natrabadi nangbusu soidana हिंसाबी असिना चाथोख्रगनी ngarang ahing हिंसाबी अदुना ब्राह्मण अदु मागी नुपी ब्राह्मणी अदुगी मनाक्ता चंगबा थिंख्रे नोंगालकपदा हिंसाबी अदुना ngantana होगतलगा मागा लोइनना अथापदा लैबा हिदेल अमदा इरुजमिनगनी हाइना पुदुना चतख्रे ब्राह्मण दुसु हामेंग अमगुम मतुंगदा इनदुना चतखिरमी मतौ अदु उबदा ब्राह्मणी अदुदी मखोइगी हिंगदबा मतम पंकुई कुरक्त्रे हाइबदु खंगलमी अदुबु मागी करी गति लई हिंसाबी अदुना मराइबक थीख्रबा ब्राह्मण अदु तुरेल मपांदा पुथोकलगा मसा अदु मचेत मचेत सेतुना चाथोकले अदुगा युमलोमदा अमुक हलक्तुना ब्राह्मणी अदुबु पुमयोत योथोख्रे असोमदा अंगांग ओइरिबा चावबलना ममाना हाइरकपा मतुंगिना असुम येंगलिंगैदा अमित्र अदु असुम असुम ngansinba ure मतौ अदु उबदा चावबलना इखंग खंगौदना मपा हातख्रे हाइना लाउखिरमी मथंग मथंग अमित्र अदुना पुंगांग ngansilaklabada mahaki sagol ताना कन्ना चेंसिनख्रे अमसुंग थौदुना चतख्रे चावबलगी मतौ अदु उबदा थौजालना अथापदगी लाउरई हो चावबल नंगना चतलिबदुबु कदाइदनो नंगना कपलिबदुना करिगिनो आइसु लाके ngaikhu आइगी इनाक्ता लाकनु नहाकी नमाना आइगी इमा इपा अनिमकपु चाथोख्रे नंगसु आइबु चाथोक्लगेरा नते आइ नंगबु चाथोक्लोय आइनि नंगबु सोइदना कनगनी वा असि हाइना हाइना चावबलगी मतुंग इनना सगोल थौरक्लमी मतम असिदा थौजालना थाबलपना ममाना हिंसाबीगी सक्तम लौरदुना चावबलबु कौरा कौरदुना कन्ना तानरकपदु उरे महाकना चावबलगी महुत्ता आइ लाके हाइना संगसिनखिदुना नाकंदगी थंगसांग सतुना ममाबु मसागा मंगक्का तोंगान तोंगान ताहले मथ्वाई हिंगनबा चेनखिबना चावबलदी फना सांगना यौखिरमले अदुबु थौजालना महाकपु लमखांगदगी फंगले थौजालना ममा हातख्रे हाइरबसु चावबलदी थोइदोकना नुंगाइबा ngamlamde मरमदी हिंसाबी अदुना सीद्रिङैदा ममा मपा अनिमकपु हाना चाथोखिबनी अदुबु मचिन मनाव अनिगी प्रेमदी काइनरमदे मखोय अनिमक सगोल अममम तोंगलदुना थौख्रे नुमित तागदबा ngaihak watlingaida khungang ama thengnare मखोय अनिमक खुंगंग अदुगी मचिन तोंगबा इमुंग अमदा अतिथि ओइना लेरि मखोयना लेरुरिबा इमुंग अदुगी मीसिंग अदु अवाबि फिबमदा लोइना लेबा उरमी खरा अमना अरुबा वाफम अमा खनरी खरा अमना थमोय सोकना कपली युम अदुगी युम्बुरेंबी अहल अदुना खरा लाउना हाइरई आइना अहन्नी आई चतलुरगे आइदी कुइना पुंसिरक्लबनी हौजिक सिरबसु आइगी सिगदबा मतमदगी सही अमा अनि मंगाई ngangkhatle hairabada imung adugi khwaidigi naha oiribi nupi macha aduna hai aina imung asigi khwaidigi angang haibadu thoi ai leraga imung asigi thoidokna hena kanabasu nate aduna ai chatlurage asumna yumburembi adugi macha nupa ani adusu
"ꯑꯩ ꯆꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯑꯃꯒ ꯌꯦꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯃꯗꯤ ꯉꯥꯡꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯔꯗꯨꯅ ꯊꯧꯖꯥꯜꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯣꯠ ꯅꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯖꯤꯕ ꯑꯃ ꯐꯥꯎꯕ ꯈꯥꯛꯇꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯁꯨ ꯅꯤꯡꯊꯧꯒ ꯌꯥꯅꯕ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯂꯥꯏꯁꯪꯗ ꯆꯥꯛꯊꯥ ꯍꯨꯜꯂꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯥꯂꯤ ꯊꯣꯛꯂꯦ, ꯑꯗꯨꯃꯛ ꯀꯅꯥ ꯊꯥꯁꯤꯒꯦ ꯈꯟꯅꯔꯤꯕꯅꯤ"꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯟꯅꯔꯦ, ꯑꯗꯨꯒ ꯊꯧꯖꯥꯜꯅ ꯍꯥꯏꯔꯝꯃꯤ, "ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯆꯤꯡꯅꯕꯤꯔꯨꯒꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯄꯥꯂꯤ ꯑꯁꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯑꯣꯏꯔꯨꯔꯒꯦ"꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯌꯨꯝꯕꯨꯅ ꯑꯇꯤꯊꯤꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ, ꯑꯇꯤꯊꯤꯅ ꯌꯨꯝꯕꯨꯒꯤ ꯑꯋꯥꯕ ꯃꯍꯨꯠ ꯁꯤꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯀꯟꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯇꯛꯅꯔꯛꯄꯗꯒꯤ ꯀꯣꯟꯅꯊꯪꯗ ꯌꯥꯔꯛꯂꯦ꯫ ꯃꯝꯂꯤꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯥꯏꯁꯪ ꯑꯗꯨ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ, ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯖꯥꯜꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯇꯨꯝꯖꯔꯣ ꯍꯥꯏꯗꯨꯅ ꯇꯨꯝꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯛꯂꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯆꯥꯎꯕꯜ ꯑꯗꯨ ꯊꯨꯅꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯔꯪ ꯉꯪꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯁꯥ ꯆꯥꯅꯤꯡꯏꯗ, ꯃꯤꯅꯝ ꯅꯝꯃꯤꯗ, ꯃꯅꯨꯡꯗ ꯀꯅꯥ ꯂꯩ"꯫ ꯊꯧꯖꯥꯜꯅ ꯈꯨꯝꯂꯛꯏ꯫ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯆꯥꯎꯕꯜꯅ ꯉꯥꯛꯂꯤ, ꯃꯁꯥ ꯄꯥꯟꯕ ꯁꯒꯣꯜ ꯑꯅꯤꯁꯨ ꯁꯪꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯔꯪ ꯉꯪꯂꯗꯨꯅ ꯆꯠꯈ꯭ꯔꯦ, ꯃꯔꯝꯗꯤ ꯊꯧꯖꯥꯜ ꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯙꯥꯔꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ꯫ ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯔꯒ ꯑꯃꯨꯛ ꯉꯔꯪ ꯉꯪꯂꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯂꯥꯎꯔꯛꯏ, "ꯃꯤꯁꯥ ꯆꯥꯅꯤꯡꯏꯗ, ꯃꯤꯅꯝ ꯅꯝꯃꯤ, ꯃꯅꯨꯡꯗ ꯀꯅꯥ ꯂꯩ"꯫ ꯊꯧꯖꯥꯜꯅ ꯍꯥꯟꯅ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯊꯧꯖꯥꯜ ꯑꯁꯤ ꯇꯨꯝꯅꯤꯡꯂꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯆꯥꯎꯕꯜꯕꯨ ꯍꯧꯗꯣꯛꯂꯒ ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯪꯂꯒ ꯃꯥꯅ ꯈꯨꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯈꯨꯝꯃꯨ ꯇꯥꯛꯂꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯡ 4ꯒ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯀꯤꯕ ꯃꯁꯛ ꯐꯪꯂꯕ ꯗ꯭ꯔꯤꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯃꯤꯁꯥ ꯆꯥꯅꯤꯡꯏꯗ, ꯃꯤꯅꯝ ꯅꯝꯃꯤ, ꯃꯅꯨꯡꯗ ꯀꯅꯥ ꯂꯩ"꯫ ꯆꯥꯎꯕꯜꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯝꯕ ꯇꯥꯛꯂꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, "ꯆꯥꯎꯕꯜꯅ ꯁꯪꯂꯤ, ꯊꯧꯖꯥꯜꯅ ꯁꯪꯂꯤ, ꯃꯁꯥ ꯄꯥꯟꯕ ꯁꯒꯣꯜ ꯑꯅꯤ ꯁꯪꯂꯤ"꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯀꯤꯕ ꯃꯁꯛ ꯐꯪꯂꯕ ꯈꯣꯟꯐꯝꯗ ꯍꯧꯅ ꯅꯣꯛꯂꯒ ꯊꯣꯡ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯆꯪꯂꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯊꯨꯗꯦꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯨꯝꯂꯤꯕ ꯊꯧꯖꯥꯜ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯊꯨꯅꯃꯛ ꯍꯧꯒꯠꯇꯨꯅ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯉꯛꯁꯝ ꯑꯗꯨ ꯀꯛꯊꯠꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯃꯥꯒꯤ ꯆꯤꯡꯃꯨꯛ ꯆꯥꯎꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯤꯡꯖꯥꯎ ꯑꯃ ꯈꯤꯟꯕꯒꯨꯝ ꯇꯨꯊꯔꯛꯂꯦ꯫ ꯊꯧꯖꯥꯜꯅ ꯑꯀꯛꯄ ꯃꯉꯛ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯡ ꯌꯥꯟꯕ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯥꯡꯅ ꯇꯥꯛꯅꯅꯕ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯨ ꯗꯥꯟ ꯇꯧꯒꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯣꯡꯊꯣꯔꯛꯄ ꯎꯗ꯭ꯔꯕꯗ ꯃꯈꯣꯏꯅ ꯃꯅꯥ ꯑꯗꯨ ꯂꯧꯔꯁꯤ ꯈꯟꯅꯔꯗꯨꯅ ꯅꯤꯡꯊꯧꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯀꯛꯂꯒ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯍꯥꯠꯄ ꯃꯤꯁꯛ ꯈꯪꯅꯅꯕ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯗ ꯉꯔꯥꯡ ꯀꯅꯥꯒꯤ ꯆꯥꯛꯊꯥꯛ ꯄꯥꯂꯤ ꯇꯥꯕꯒꯦ ꯊꯤꯌꯨ ꯍꯥꯏꯅ ꯊꯤꯍꯟꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯇꯤꯊꯤ ꯑꯗꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯦ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅꯦ, ꯁꯒꯣꯜ ꯑꯅꯤꯗꯨꯅꯦ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨ ꯉꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯧꯖꯥꯜꯗ ꯂꯨꯍꯣꯡꯕꯤꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯂꯦ꯫ ꯆꯥꯎꯕꯜꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯌꯥꯝꯕꯒ ꯂꯣꯏꯅꯅ
ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫